आई ngasi video se sponsor tawbiba video ne sponsor tawbiribana food web kawe food web hai se karino har kan deko koi food web se Imphal greater Imphal gi area da koi delivery tawba service amane ado service koi food sta oina tawba food web se kari fange har kan deko restaurant gi items sing fange ado koi grocery gi pochai su fange ado koi fresh meat sa asemba ke ka loina fange phangdaba se yamna leitre chawa thakpagi aduga fastest delivery shu oye phone tawraga adum minute taruk treta adum jawrani aduga koi greater Imphal area gi oina ko koina akhoi order tawraba matungda thinba lakpagi charge se lupa 38 khaktang lawe yamna su honge aduna food web tagi nuksibiduna aibu nuksibiduna order tawbiyo grocery gi item bo su aduga sa asemba fresh meat bo su aduga कोई रेस्टोरेंट की आइटम्स चानिंग बसिंग ओरसु आई इंस्टाग्राम की पेज त हापचरमगे अदुको फोन नंबर सु हापचरमगे हौजिक की ओइनदि फूड वेब की एप्लीकेशन मक्ति थोक्लिबो को मतम खरा लेब मतुंदा सोदरदि थोक्लागनी अदो हौजिक की ओइनदि WhatsApp थ्रू WhatsApp नत्रगा कोई मेसेज नत्रगा कॉल दो ओइना ऑर्डर तौबिरगा मोइना fastest delivery ne moina adum thuna yobirani ado aigi aibu nuksibesingna bralol gi site gi lakpane sumaina haibiragadi moina su adum combo makhal like offer adum yengbirkani nuksidabagi tamda aduna mayam food web ta order soidana tobiyo aibu nuksibiragadi maramdi sponsor video su oibarina yai fre mayam aigi video hausere mayam no ibiri I should dum no ajeri welcome the Freedom Hills I think she leisure mafam the Freedom Hills kawebko si khoi hana ching oirame ado si ching mai she chahi matam yam changa kanda khoi house koi home stay tawam aduga birthday celebration adu picnic tawam oina khoi mayam sing naha singi aduga family resort oisu ya mafam ne so jaga se amna chawe ado si jaga si maming se the Freedom Hills kawe si mafam lairiba mafam se si address se sap chaba phahum lok chak pa pheng hai ga su khane ado house se pung mari makhai manga tare ado hoji evening matam ne ai se ahing makti le oi ado horen ai pung 8 tara da han gi dune sigi the Freedom Hills ki owner se sibu sengbat chari se ai gi imana bane adu duna khoi mayam keno ma chamin ra kan numidang hanni ado si je khoi home stay makti ai ahing amadi lecturer ado ahing lek pa pam bi basing ko ahing lek pi khudong sa ba khoi ten ga su loina khallaga leiba yai ba mi mayam su leina do su male nga si kana ga leidunu habdi khangde ba ado ai mayam da su ucharge kamai tobuno adu mogi toilet washroom adu chaba thak pam mafam sang su mayam leiba ko ado utpa abagi ucharge kamai toge habsi mayam thachari the Freedom Hills phahum lo asi se khoi Freedom Hills ki symbol ne ai no sik lepi ba jaga asna ko the Freedom Hills ki khwai da ki main gate ne sidagi hawrak ne mayam la lakpa matam da ko si da khoi first main gate ne adugi matungda khone sumai sum la kanda statistic se gari kitang thawdala ne ba aduga loina leirani sangsu the Freedom Hills ko utpham di mayam leiba ado ai aham da sang ucharke ado sang se khoi fast ki sangja ai ucharke yengbiolo me ahan ba sang ne asisina ani suba sang asigi kogi sang se ko sigi kote se asisina kogi official staff khatang lehan done ba hadi mogi sigi owner lena agi manab duga mogi imanab singi mogi sida kogi thabak tawbiri ba sing do mogi khatani atopa mi ke su changan de to sigi matak so kogi staircase leba matak ta to se su mi se sak bokot pa dum nuai bam ne tom lang bam oi ba ko entertain asigi jaga se sum yeng bio ko aina thaina Russia da nupa nupi nungsina bagi kogi kero tawdo so kinraga thune ha mafam do adu su dum man mane law ne ko sumaina pham do he ko kogi kapalga laga sumaina pham ba adu photo ba dum ka pa ya re asi mafam je ado ai mogi jaga se ko full of ai camera asina chamri full of uchera ko ko tamna sinanga sai utki ba mogi official kangu gi do ado adana men get la ni na sasang ma leire ado aina hoji usagi bodu so asle ado mayam photo ka phamna sida ado sang amana asida makhara ado sang ahum suba sangna asida adugi asigi makhada so hoji under construction da mayam leiri ba makhada ko garden adigi lafu tha ba
ꯑꯗꯩ ꯈꯣꯡꯅꯥꯡ ꯊꯥꯕꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝꯁꯨ ꯐꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯦꯝꯒꯠꯂꯤ ꯁꯤꯗ ꯈꯣꯡꯅꯥꯡ ꯑꯃꯁꯨ ꯊꯥꯔꯤ ꯃꯌꯥꯏꯗ ꯑꯥꯗ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯌꯥꯝꯅꯀꯣ ꯐꯣꯇꯣ ꯀꯥꯞꯄ ꯃꯤ ꯑꯔꯥꯛ ꯑꯔꯥꯛꯄꯁꯦ ꯐꯣꯇꯣ ꯌꯥꯝꯅ ꯀꯥꯞꯅꯩ ꯑꯗꯣ ꯑꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯌꯥꯝꯅ ꯐꯖꯩꯁꯨ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯚꯤꯅꯤꯡ ꯁꯦꯁꯟꯗꯨꯒ ꯌꯥꯝꯅꯁꯨ ꯐꯖꯩ ꯁꯤ ꯗꯥꯏꯔꯦꯛ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯃꯌꯥꯝꯒꯤ ꯐꯣꯇꯣ ꯀꯥꯞꯐꯝꯅꯤ ꯁꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯁꯤꯗꯤ ꯒꯦꯁ ꯈꯛꯇꯒꯤꯅꯦ ꯃꯤ ꯂꯥꯛꯑꯒ ꯍꯦꯛꯇ ꯀꯥꯞꯄ ꯌꯥꯕꯗꯤ ꯆꯧꯀꯤꯒ ꯊꯥꯏꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦꯕꯀꯣ ꯗ ꯐ꯭रीडम ꯍꯤꯜꯁꯀꯤ ꯑꯣꯅꯔꯅꯦ ꯑꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕ ꯃꯃꯤꯡꯅ ꯄꯦꯝꯁꯟ ꯀꯧꯋꯦ ꯑꯗꯣ ꯃꯥꯁꯦ ꯃꯥꯒꯤ ꯑꯗꯨꯝ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯌꯨꯝꯒ ꯅꯛꯅꯔꯦ ꯚꯥꯏ ꯅꯪ ꯁꯤ ꯆꯍꯤ ꯀꯌꯥ ꯆꯪꯉꯦ ꯑꯁꯤꯁꯤ ꯅꯪ ꯁꯤ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯆꯍꯤ 2 ꯃꯈꯥꯏ ꯑꯗꯣ ꯚꯥꯏ ꯁꯤ ꯃꯣꯏꯒꯤ ꯄꯥꯔ ꯄꯔꯁꯟꯁꯇ ꯑꯦꯟꯇ꯭ꯔꯤ ꯐꯤꯗꯤ ꯀꯌꯥꯃꯨꯛ ꯑꯣꯏ ꯃꯣꯏ ꯄ꯭ꯔꯥꯏꯁ ꯃꯤꯗ ꯂꯧꯗꯦ ꯍꯠꯅ ꯋꯥꯏꯕꯗ ꯂꯨꯄꯥ 1,000 ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯊꯥꯛꯅꯕ ꯁꯤꯡ ꯅꯣꯡ ꯏꯁꯤꯡ ꯀꯥꯏꯅ ꯑꯗꯨ ꯄꯨꯜꯂꯒ ꯂꯨꯄꯥ 1,500 ꯄꯨꯂꯞꯇ ꯑꯣꯀꯦ ꯃꯤ 10 ꯐꯥꯎ ꯃꯅꯨꯡꯗ ꯂꯩꯕꯅꯤꯀꯣ ꯍꯥꯏꯁꯦ ꯃꯤ ꯀꯨꯟꯒꯤ ꯃꯤ 10 ꯐꯥꯎ ꯃꯅꯨꯡꯗ ꯂꯩꯕꯁꯦ ꯃꯤ 10 ꯂꯥꯛꯑꯦ ꯈꯜꯂꯣꯕ ꯑꯗꯣ 1,500 ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯌꯥꯔꯦ ꯐꯖꯩꯅꯦ ꯑꯗꯒꯤ ꯃꯤ 10 ꯍꯦꯟꯈ꯭ꯔꯒꯗꯤ ꯈꯤꯇꯪ ꯃꯤ 10 ꯍꯦꯜꯂꯒꯅ ꯄꯩꯁꯥꯁꯦ ꯈꯔ ꯍꯦꯟꯒꯠꯂꯦꯕ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯁꯤꯗ ꯁꯪ ꯑꯍꯨꯝꯁꯤꯀꯣ ꯑꯩꯈꯣই ꯍꯥꯟꯅ ꯁꯪꯁꯦ ꯑꯩꯈꯣꯏꯅ ꯀꯟꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯇꯧꯗ ꯌꯥꯗꯦꯕ ꯃꯤꯅꯤꯠ 1-2ꯒꯤ ꯃꯃꯥꯡꯗ ꯐꯣꯟ ꯀꯣꯜꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯁꯪꯁꯦ ꯀꯟꯗꯕ ꯌꯥꯗꯦꯕ ꯑꯗꯣ ꯑꯦꯠꯂꯤꯁ ꯁꯪꯁꯦ ꯀꯩꯒꯨꯝꯕ ꯃꯤꯅ ꯂꯧꯅꯈ꯭ꯔꯁꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯀꯥꯟꯗ ꯂꯥꯛꯇꯕ ꯌꯥꯗꯕ ꯑꯣꯏꯇꯥꯔꯗꯤ ꯁꯪꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯎ ꯑꯆꯧ ꯑꯆꯧꯕ ꯍꯧꯋꯦꯕꯀꯣ ꯎꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯐꯝꯕ ꯈꯣꯠꯄ ꯂꯣꯏꯅ ꯌꯥꯏꯑꯕ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯁꯤ ꯂꯩꯔꯛꯇꯣ ꯁꯨꯝꯕ ꯎꯁꯦ ꯇꯣ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯐꯝꯐꯝꯁꯦ ꯂꯩꯇ꯭ꯔꯅꯦ ꯁꯪꯗꯤ ꯑꯥꯗꯅꯤꯅ ꯑꯁꯨꯝꯕꯒꯤ ꯈꯨꯗꯣꯡ ꯆꯥꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯟꯅꯦꯕꯀꯣ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯑꯍꯤꯡ ꯂꯩꯀꯩ ꯇꯥꯔꯗꯤ ꯑꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯗꯣꯏꯕ ꯁ꯭ꯋꯥꯏꯗ ꯊꯥꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯊꯛꯇ ꯈꯔꯁꯨ ꯂꯩ ꯁꯤꯗꯅ ꯑꯃꯈꯛꯇꯪ ꯂꯩ ꯇꯦꯟꯕꯨꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯣꯔꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯄꯣꯔꯛꯇ꯭ꯔꯒꯅ ꯇꯦꯟꯒꯤ ꯆꯥꯔꯖ ꯂꯧꯋꯦꯕꯀꯣ ꯇꯦꯟ ꯄꯨꯊꯣꯛꯄꯒꯤ ꯃꯣꯏꯅ ꯄꯩꯁꯥ ꯈꯔ ꯂꯧꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯦ ꯃꯌꯥꯝ ꯂꯩ ꯑꯁꯤꯁꯨ ꯇꯦꯟꯅꯦ ꯁꯦꯁ ꯀꯅꯥꯝ ꯂꯩꯇꯦ ꯑꯗ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯍꯤꯞꯇꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯂꯩꯔꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯀꯤ ꯖꯒꯥꯅꯦꯕꯀꯣ ꯇꯣꯏꯂꯦꯠ ꯖꯒꯥꯁꯤ ꯌꯥꯝꯅ ꯅꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯗꯣꯔ ꯑꯃꯁꯨ ꯂꯩꯕꯀꯣ ꯊꯣꯡꯅꯥꯎ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯗꯤ ꯊꯣꯡ ꯍꯥꯏꯕ ꯁꯣꯔꯤ ꯊꯣꯡ ꯑꯃ ꯍꯥꯏꯗꯣꯛꯑꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯣꯏꯂꯦꯠ ꯑꯅꯤꯅꯦ ꯂꯩꯔꯤꯁꯦ ꯄꯨꯜꯂꯞꯅ ꯑꯗꯨꯝ ꯅꯥꯜꯂꯦ ꯇꯣꯏꯂꯦꯠꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯔꯔꯣꯏ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯐ꯭रीडम ꯑꯣꯐ ꯍꯤꯜꯁꯇ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯎꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯨꯡꯗꯥꯡꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯐꯖꯕ ꯑꯗꯒꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯎꯠꯍꯧꯕꯗꯁꯨ ꯋꯥꯠꯍꯧꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯐ꯭रीडम ꯑꯣꯐ ꯍꯤꯜꯁꯇ ꯆꯠꯄꯤꯔꯀꯥꯟꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯒ ꯐ꯭रीडम ꯑꯣꯐ ꯍꯤꯜꯁꯀꯤ ꯆꯠꯅꯤꯡꯕꯁꯤꯡꯅ ꯑꯩ ꯅꯝꯕꯔ ꯑꯦꯗ꯭ꯔꯦꯁꯇꯨꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯨꯂꯞ ꯍꯥꯞꯆꯔꯝꯒꯦ ꯃꯣꯏꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯒ ꯁꯪ ꯃꯆꯥ ꯑꯆꯧ ꯑꯆꯧꯕ ꯂꯩꯕꯗꯣ ꯋꯥꯏꯒꯦꯁꯨ ꯌꯥꯔꯦ ꯑꯗꯨꯗꯨꯒ ꯑꯍꯤꯡ ꯂꯦꯛꯇ꯭ꯔꯁꯨ ꯁꯨꯝ ꯀꯣꯏꯕ ꯆꯠꯂꯨꯕ ꯂꯣꯏꯅ ꯌꯥꯔꯦ ꯃꯌꯥꯝ ꯑꯍꯤꯡ ꯂꯦꯛꯄ ꯈꯣꯠꯄꯒꯤ ꯑꯃ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯃꯁꯥꯃꯛꯅ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯈꯜꯂꯦ ꯑꯗꯣ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯗꯤ ꯑꯅꯧꯕ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯁ꯭ꯇꯦ ꯇꯧꯐꯝꯁꯦ ꯌꯥꯝꯅ ꯆꯠꯅꯤꯡꯕꯁꯨ ꯐꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕꯁꯦ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯥꯁꯦ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟड्ꯁꯅꯦꯕ ꯃꯥꯅ ꯌꯥꯝꯅ ꯍꯣꯠꯅꯖꯔꯒ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯦ ꯑꯗꯨꯅ ꯑꯩ ꯃꯊꯪꯗꯁꯨ ꯇꯥꯏꯃꯤꯡ ꯇꯟꯖꯥ ꯐꯪ ꯇꯥꯔꯗꯤ ꯑꯩ ꯏꯃꯥꯟꯅꯕꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯑꯗꯨꯝ ꯂꯥꯛꯀꯦ ꯑꯩꯒꯤ ꯏꯇꯥꯎ ꯄ꯭ꯔꯦꯝꯁꯟꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯄ꯭ꯔꯦꯝꯁꯟ ꯀꯧꯋꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯒꯤ ꯐ꯭रीडम ꯑꯣꯐ ꯍꯤꯜꯁꯀꯤ ꯑꯣꯅꯔꯁꯦ ꯑꯗꯣ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯥꯗ ꯆꯠꯂꯀꯥꯟꯗꯀꯣ ꯁꯨꯝ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯁꯇꯒꯤ ꯂꯥꯛꯄꯅꯦ ꯀꯥꯏꯅꯒ ꯍꯥꯏꯕꯤꯔꯝꯕ ꯃꯄꯨꯗꯨꯗ ꯃꯥꯅꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯅꯕ ꯈꯔ ꯍꯔꯥꯎꯖꯅꯕ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯥꯞꯅꯔꯁꯦ ꯗꯥꯁ ꯕꯤꯗꯥꯅꯤꯌꯥ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯖꯒꯥꯁꯦ ꯁꯨꯝ ꯌꯦꯡꯕꯤꯌꯣꯀꯣ ꯑꯩꯅ ꯊꯥꯏꯅ ꯔꯁꯤꯌꯥꯗ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯣꯛꯀꯤꯅꯔꯒ ꯊꯨꯡꯅꯩ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯟꯕꯅꯦ ꯂꯥꯎꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯐꯝꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯄꯜꯒ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯐꯝꯕ ꯑꯗꯨ ꯐꯣꯇꯣ ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯔꯦ ꯑꯁꯤ ꯃꯐꯝꯁꯦ ꯑꯁꯤꯒꯤ ꯃꯐꯝꯁꯦ
ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯌꯥꯝꯅꯀꯣ ꯐꯣꯇꯣ ꯀꯥꯞꯄ ꯃꯤ ꯑꯔꯥꯛꯄꯁꯦ ꯐꯣꯇꯣ ꯌꯥꯝꯅ ꯀꯥꯞꯅꯩ ꯑꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯌꯥꯝꯅ ꯐꯖꯩꯁꯨ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯚꯤꯅꯤꯡ ꯁꯦꯁꯟꯗꯨꯒ ꯌꯥꯝꯅꯁꯨ ꯐꯖꯩ ꯁꯤ ꯗꯥꯏꯔꯦꯛ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯃꯌꯥꯝꯒꯤ ꯐꯣꯇꯣ ꯀꯥꯞꯐꯝꯅꯤ ꯁꯤ ꯗ ꯐ꯭ꯔꯤꯗꯝ ꯍꯤꯜꯁ ꯐꯍꯨꯝꯂꯣꯛ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗꯝ ꯍꯤꯜꯁꯀꯤ ꯁꯤꯝꯕꯜꯅꯤ